ꯃꯔꯨꯞꯁꯤꯡꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯐ꯭ꯔꯦꯟ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯤꯒꯤ ꯇꯣꯄꯤꯛꯁꯤ ꯑꯩꯅ ꯌꯥꯝꯅ ꯄꯥꯝꯖꯅ ꯁꯦꯝꯖꯕ ꯇꯣꯄꯤꯛ ꯑꯃꯅꯤ ꯑꯩꯅ ꯍꯥꯟꯅ ꯊꯥꯒꯠꯆꯈꯤꯕ ꯕꯦꯡꯗ ꯏꯟꯚꯦꯁꯠ ꯇꯧꯕ ꯅꯠꯇ꯭ꯔꯒ ꯕ꯭ꯔꯣꯀꯔꯗ ꯏꯟꯚꯦꯁꯠ ꯇꯧꯕꯒꯤ ꯚꯤꯗꯤꯑꯣ ꯈꯔ ꯊꯥꯒꯠꯆꯈꯤ ꯃꯗꯨꯗ ꯌꯥꯝꯅ ꯑꯄꯥꯝꯕ ꯐꯣꯡꯗꯣꯛꯄꯤꯔꯛꯏ ꯃꯌꯥꯝꯅ ꯑꯗꯨꯕꯨ ꯃꯗꯨꯗ ꯏꯆꯤꯜ ꯏꯅꯥꯎ ꯈꯔꯅ ꯀꯣꯃꯦꯟꯗ ꯍꯥꯏꯕꯤꯔꯛꯏ ꯅꯣꯡꯃꯒꯤ ꯈꯨꯠꯁꯨꯃꯟ ꯇꯥꯟꯗꯨꯅ ꯂꯩꯔꯤꯕ ꯃꯤꯁꯤꯡꯅ ꯇꯧꯕ ꯉꯝꯕ ꯏꯟꯚꯦꯁꯠꯀꯤ ꯅꯤꯌꯣꯝ ꯅꯠꯇꯦ ꯑꯃꯗꯤ ꯂꯥꯏꯔꯕꯁꯤꯡꯅ ꯇꯧꯕ ꯉꯝꯒꯗꯕ ꯅꯤꯌꯣꯝꯗꯤ ꯅꯠꯇ꯭ꯔꯦ ꯏꯅꯥꯈꯨꯟꯕꯁꯤꯡꯒꯤꯅꯤ ꯍꯥꯏꯅ ꯍꯥꯏꯕꯤꯔꯛꯏ ꯃꯁꯤꯒꯤ ꯋꯥꯐꯝꯁꯦ ꯇꯥꯕꯗ ꯑꯩꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯗꯦ ꯍꯥꯏꯕꯗꯤ ꯁꯥꯎꯕꯗꯤ ꯅꯠꯆꯗꯦꯀꯣ ꯍꯥꯏꯕꯗꯤ ꯋꯥꯈꯜꯗꯣ ꯈꯤꯇꯪ ꯆꯥꯎꯍꯟꯅꯤꯡꯕ ꯍꯥꯏꯇꯥꯔꯦꯀꯣ ꯅꯣꯡꯃꯒꯤ ꯁꯨꯔꯒ ꯂꯩꯔꯤꯕ ꯃꯤꯁꯤꯡꯁꯤꯅꯁꯨ ꯃꯥꯒꯤ ꯐꯪꯖꯔꯤꯕ ꯄꯩꯁꯥꯁꯤꯗꯒꯤꯅꯦ ꯌꯥꯝ ꯂꯥꯏꯅ ꯄꯩꯁꯥꯁꯦ ꯇꯨꯡꯁꯜꯂꯒ ꯍꯥꯏꯗꯤ ꯏꯅꯥꯈꯨꯟꯕ ꯑꯣꯏꯕ ꯌꯥꯏ ꯂꯥꯛꯄꯇꯤ ꯑꯣꯏꯕ ꯌꯥꯏ ꯍꯥꯏꯕꯁꯦ ꯑꯩꯅ ꯈꯪꯍꯟꯅꯤꯡꯉꯤ ꯃꯗꯨꯒꯤ ꯃꯇꯥꯡꯗ ꯑꯩꯅ ꯉꯁꯤ ꯚꯤꯗꯤꯑꯣꯁꯦ ꯁꯦꯝꯖꯔꯤ ꯑꯩꯅ ꯉꯁꯤ ꯍꯥꯏꯖꯒꯗꯧꯔꯤꯕ ꯅꯤꯌꯣꯝ ꯑꯁꯤ ꯑꯗꯣꯝꯅꯕꯨ ꯅꯤꯌꯣꯝ ꯆꯨꯝꯅ ꯁꯤꯖꯤꯟꯅꯕꯤ ꯇꯥꯔꯒꯗꯤꯕꯀꯣ ꯑꯗꯣꯝ ꯁꯣꯏꯗꯅ ꯂꯥꯛꯄꯇꯤ ꯑꯣꯏꯒꯅꯤ ꯆꯍꯤ ꯈꯔꯒꯤ ꯃꯇꯨꯡꯗ ꯑꯃꯗꯤ ꯏꯅꯥꯈꯨꯟꯕ ꯍꯥꯏꯕꯗꯣ ꯁꯣꯏꯗꯅ ꯑꯣꯏꯕꯤꯒꯗꯧꯔꯤꯕꯅꯤ ꯑꯗꯣꯝꯅꯕꯨ ꯇꯧꯒꯦ ꯈꯜꯂꯕꯗꯤ ꯉꯝꯃꯣꯏꯗꯕ ꯂꯩꯇꯦ ꯑꯗꯣꯝꯅ ꯇꯧꯒꯦ ꯈꯟꯕ ꯊꯕꯛ ꯉꯥꯛꯇꯅꯦꯕ ꯉꯁꯤꯐꯥꯎ ꯇꯧꯕꯤꯔꯛꯏꯕꯁꯤꯡꯗꯣꯀꯣ ꯑꯗꯨꯒ ꯃꯔꯨ ꯑꯣꯏꯅ ꯄꯩꯁꯥꯁꯦ ꯄꯥꯏꯒꯦ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯏꯅꯥꯈꯨꯟꯕ ꯑꯣꯏꯒꯦ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯄꯩꯁꯥ ꯁꯤꯖꯤꯟꯅꯕ ꯍꯩꯕ ꯗꯔꯀꯥꯔ ꯇꯥꯏ ꯄꯩꯁꯥ ꯇꯨꯡꯁꯟꯕ ꯍꯩꯕ ꯗꯔꯀꯥꯔ ꯇꯥꯏ ꯑꯩꯈꯣꯏꯅ ꯌꯥꯝ ꯋꯥꯅ ꯁꯨꯗꯅ ꯅꯣꯝꯗꯅ ꯇꯥꯜꯂꯤꯕ ꯄꯩꯁꯥ ꯑꯁꯤ ꯁꯤꯖꯤꯟꯅꯕ ꯍꯩꯇ꯭ꯔꯗꯤꯀꯣ ꯌꯥꯝꯅ ꯍꯥꯏꯗꯤ ꯐꯅꯌꯥꯝꯅ ꯂꯥꯛ ꯐꯪꯕ ꯑꯣꯏꯔꯒꯁꯨꯅꯦ ꯄꯩꯁꯥ ꯄꯥꯏꯕ ꯁꯨꯡꯉꯝ ꯉꯝꯃꯣꯏꯕ ꯁꯤꯖꯤꯟꯅꯕ ꯍꯩꯇ꯭ꯔꯒꯗꯤ ꯑꯗꯨꯅ ꯄꯩꯁꯥ ꯁꯤꯖꯤꯟꯅꯕ ꯍꯩꯕ ꯍꯥꯏꯕꯁꯤ ꯌꯥꯝꯅ ꯗꯔꯀꯥꯔ ꯑꯣꯏ ꯌꯥꯝꯅ ꯃꯔꯨ ꯑꯣꯏꯕꯅꯤ ꯑꯩꯈꯣꯏꯅꯗꯤ ꯅꯣꯡꯃꯇ ꯂꯨꯅ ꯈꯟꯖꯜꯂꯨꯗꯕꯀꯣ ꯄꯩꯁꯥꯁꯦ ꯀꯌꯥꯝ ꯐꯖꯅ ꯁꯤꯖꯤꯟꯅꯔꯒ ꯄꯩꯁꯥꯁꯦ ꯀꯌꯥꯝ ꯄꯥꯏꯕ ꯉꯝꯒꯅꯤ ꯍꯤꯟꯁꯥꯞꯁꯦ ꯅꯣꯡꯃꯇ ꯈꯟꯖꯜꯂꯨꯗꯕ ꯃꯁꯤꯅꯦꯕ ꯌꯥꯝꯅ ꯁꯣꯏꯔꯤꯁꯦ ꯅꯣꯡꯃꯗ ꯂꯨꯄꯥ 500 ꯐꯪꯉꯝꯕ ꯌꯥꯏ 300 ꯐꯪꯉꯝꯕ ꯌꯥꯏ 1000 ꯐꯪꯉꯝꯕ ꯌꯥꯏ ꯑꯐꯪꯕ ꯄꯩꯁꯥꯗꯨ ꯁꯨꯝ ꯂꯣꯏꯅ ꯂꯣꯏꯊꯣꯛꯂꯕꯗꯤ ꯀꯩꯁꯨ ꯄꯩꯁా ꯄꯥꯏꯕ ꯍꯥꯏꯕꯗꯨ ꯑꯣꯏꯕ ꯉꯝꯃꯣꯏ ꯑꯩꯒꯤ ꯍꯥꯟꯅ ꯊꯥꯒꯠꯆꯈꯤꯕ ꯄꯩꯁꯥ ꯀꯃꯥꯏꯅ ꯇꯨꯡꯁꯤꯟꯒꯅꯤ ꯁꯤꯖꯤꯟꯅꯒꯅꯤ ꯍꯥꯏꯕ ꯚꯤꯗꯤꯑꯣ ꯑꯗꯨ ꯌꯦꯡꯕꯤꯌꯨ ꯃꯗꯨ ꯌꯦꯡꯂꯒꯗꯤ ꯑꯗꯣꯝ ꯄꯩꯁꯥ ꯁꯤꯖꯤꯟꯅꯕꯒꯤ ꯅꯤꯌꯣꯝ ꯈꯔ ꯃꯈꯩꯗꯤ ꯈꯪꯕ ꯐꯪꯒꯅꯤ ꯀꯥꯟꯅꯒꯅꯤ ꯍꯥꯏꯅ ꯈꯟꯖꯩ ꯑꯗꯨꯒ ꯉꯁꯤꯒꯤ ꯇꯣꯄꯤꯛꯁꯤꯗ ꯃꯈꯥ ꯇꯥꯔꯛꯄꯗ ꯑꯣꯏꯅ ꯑꯗꯣꯝꯅ ꯋꯥꯈꯜꯗ ꯌꯥꯝꯅ ꯑꯩ ꯄꯩꯁా ꯇꯨꯡꯁꯤꯟꯕ ꯉꯝꯗ꯭ꯔꯦ ꯅꯣꯡꯃꯗ ꯄꯩꯁా లుపా 100 ꯇꯥꯜꯂꯝꯕ ꯌꯥꯏ 100 ꯇꯥꯜꯂꯝꯕ ꯌꯥꯏ ꯌꯥꯝꯅ ꯇꯥꯟꯕ ꯉꯝꯗꯕꯅꯤꯅ ꯈꯜꯂꯒꯀꯣ ꯋꯥꯈꯜꯗꯣ ꯌꯥꯝ ꯄꯤꯛꯁꯜꯂꯒ ꯂꯩꯕꯗꯣ ꯃꯗꯨ ꯇꯧꯕꯤꯒꯅꯣꯕ ꯑꯗꯣꯝꯅ ꯑꯃꯨꯛꯇꯪ ꯗꯤꯁꯥꯏꯠ ꯇꯧꯕꯤꯌꯨꯕꯀꯣ ꯑꯩꯁꯦ ꯄꯩꯁꯥꯁꯦ ꯇꯨꯡꯁꯤꯟꯗꯕ ꯁꯨꯡꯌꯥ ꯌꯥꯗꯦ ꯑꯩꯅ ꯐꯪꯉꯤꯕ ꯄꯩꯁꯥ ꯈꯔꯁꯤꯗꯒꯤ ꯈꯔ ꯃꯈꯩꯗꯤ ꯑꯩ ꯁꯦꯚꯤꯡ ꯇꯧꯗꯕ ꯌꯥꯗꯦ ꯍꯥꯏꯕ ꯋꯥꯈꯜꯁꯦ ꯍꯥꯟꯅ ꯈꯟꯕꯤꯈꯣ ꯅꯣꯡꯃꯗ ꯂꯨꯄꯥ 100 ꯐꯪꯕ 1000 ꯐꯪꯕ ꯍꯦꯟꯅ ꯐꯪꯕꯤꯔꯝꯕꯁꯨ ꯌꯥꯏꯀꯣ ꯑꯦꯅꯤ ꯍꯥꯎ ꯇꯧꯗꯅ ꯄꯩꯁꯥ ꯇꯥꯟꯕꯤꯔꯤꯕꯁꯤꯡꯅ ꯑꯗꯣꯝꯅ ꯐꯪꯂꯛꯂꯤꯕ ꯄꯩꯁꯥꯗꯨꯗꯒꯤ ꯅꯣꯡꯃꯒꯤ ꯈꯔ ꯇꯨꯡꯁꯟꯕꯒꯤ ꯍꯩꯅꯕꯤꯁꯦ ꯁꯣꯏꯗꯅ ꯊꯝꯕꯤꯌꯨ ꯑꯩꯈꯣꯏ ꯐꯪꯂꯛꯄ ꯄꯩꯁꯥꯗꯣ ꯄꯨꯂꯞ ꯂꯣꯏꯁꯟꯗꯕꯤꯗꯀꯣ ꯌꯥꯝꯗ꯭ꯔꯕꯗ ꯂꯨꯄꯥ 50ꯁꯦ ꯇꯨꯡꯁꯤꯟꯅꯕ ꯊꯝꯕꯤꯌꯨ ꯑꯩꯅ ꯅꯣꯡꯃꯗ ꯂꯨꯄꯥ 50 ꯍꯥꯏꯔꯤꯕꯁꯦ ꯌꯥꯝꯅ ꯑꯄꯤꯛꯄ ꯁꯦꯟꯐꯝ ꯑꯣꯏꯔꯕꯅꯤ ꯌꯥꯝ ꯂꯥꯏꯅ ꯑꯗꯣꯝꯅ ꯇꯧꯕ ꯉꯝꯒꯅꯤ ꯍꯥꯏꯅ ꯈꯟꯖꯩ ꯑꯗꯣꯝꯅ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯂꯨꯄꯥ 50ꯁꯤ ꯁꯦꯝꯐꯨꯅꯤ ꯈꯪꯗꯦ ꯑꯗꯣꯝꯅ ꯀꯥꯏꯊꯣꯛꯑꯣꯏꯗꯕꯀꯣ ꯐꯠ ꯂꯥꯎꯅ ꯍꯦꯛꯇ ꯂꯧꯊꯣꯛꯄ ꯉꯝꯃꯣꯏꯗꯕ ꯄꯣꯠ ꯑꯃꯗ ꯊꯝꯕꯤꯌꯨ ꯑꯩꯈꯣꯏꯅ ꯃꯇꯝ ꯑꯃꯗꯗꯤ ꯋꯥꯒꯤ ꯎꯇꯣꯡꯗꯁꯨ ꯁꯦꯝꯐꯨ ꯁꯥꯔꯒ ꯊꯥꯗꯅꯔꯝꯂꯤꯕꯅꯤ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯁꯦꯝꯐꯨ ꯃꯥꯔꯀꯦꯠꯇꯁꯨ ꯌꯥꯝ ꯐꯪꯉꯤꯗꯅꯀꯣ ꯑꯗꯨꯝꯕ ꯑꯣꯏꯕꯤꯔꯕꯁꯨ ꯌꯥꯏ ꯌꯥꯔꯤꯕ ꯃꯈꯩ ꯑꯗꯣꯝꯅ ꯊꯝꯈꯤꯕ ꯄꯩꯁꯥꯁꯤ ꯂꯧꯊꯣꯛꯄ ꯌꯥꯗꯦ ꯍꯥꯏꯕꯒꯤ ꯈꯟꯕꯤꯔꯒ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯂꯨꯄꯥ 50ꯁꯤ ꯑꯁꯨꯝ ꯊꯥꯗꯕꯤꯔꯣ ꯑꯗꯨꯒ ꯊꯥ ꯑꯃ ꯅꯨꯃꯤꯠ 30ꯅꯤ ꯁꯨꯔꯛꯄ ꯃꯇꯝꯗꯗꯤ ꯑꯩꯈꯣꯏ 1,150 ꯍꯥꯏꯕꯁꯤ ꯑꯣꯏꯒꯗꯧꯔꯤꯕꯅꯤ ꯌꯦꯡꯉꯨꯅꯦ ꯃꯁꯤꯗ ꯑꯩꯈꯣꯏꯅ ꯍꯥꯟꯅꯗꯤ ꯄꯩꯁꯥ ꯊꯣꯛꯇꯦ ꯂꯩꯇꯦ ꯌꯥꯝꯅ ꯇꯥꯟꯗꯦ ꯅꯣꯡꯃꯒꯤ ꯈꯨꯠꯁꯨꯃꯟ ꯇꯥꯟꯕꯅꯤ ꯍꯥꯏꯔꯒꯊꯥ ꯑꯃꯗ ꯂꯨꯄꯥ 1,150 ꯁꯤꯐꯥꯎꯕ ꯅꯣꯡꯃ ꯐꯥꯎꯕ ꯊꯥ ꯑꯃꯒꯤ ꯑꯩ ꯇꯨꯡꯁꯟꯒꯦꯅ ꯈꯜꯂꯝꯕ ꯉꯝꯃꯝꯗꯦꯕ ꯍꯥꯏꯕꯗꯤ ꯑꯩꯅ ꯍꯥꯏꯖꯔꯤꯕꯁꯦꯀꯣ ꯂꯨꯄꯥ 50ꯁꯦ ꯅꯨꯡꯇꯤꯒꯤ ꯇꯨꯡꯁꯟꯕ ꯇꯥꯔꯒꯗꯤꯊꯥ ꯑꯃꯗ 1,150 ꯍꯥꯏꯕꯁꯦ ꯇꯨꯡꯁꯟꯕ ꯉꯝꯗꯣꯔꯤꯕꯅꯦꯕ ꯊꯥ ꯑꯃ ꯄꯨꯔꯥ ꯃꯄꯨꯡ ꯐꯥꯅ ꯇꯨꯡꯁꯜꯂꯕ ꯃꯇꯨꯡ 1,150ꯁꯤ ꯐꯥꯔꯕ ꯃꯇꯨꯡꯗ ꯑꯗꯣꯝꯅ ꯕꯦꯡꯗ ꯆꯠꯄꯤꯔꯒ SIP ꯇꯧꯕꯤꯕ ꯌꯥꯏ SIPꯁꯦ ꯑꯈꯪꯕꯗꯤ ꯈꯔꯗꯤ ꯌꯥꯎꯕꯤꯔꯝꯃꯅꯤ ꯑꯩꯒꯤ ꯍꯥꯟꯅ SIPꯗ ꯄꯩꯁꯥ ꯊꯝꯕꯒꯤ ꯃꯔꯝꯗ ꯑꯩꯅ ꯚꯤꯗꯤꯑꯣ ꯊꯥꯒꯠꯆꯈꯤꯕꯅꯤ ꯈꯪꯗ꯭ꯔꯤꯕꯁꯤꯡꯅ ꯚꯤꯗꯤꯑꯣ ꯑꯗꯨ ꯁꯣꯏꯗꯅ ꯌꯦꯡꯕꯤꯌꯨ ꯑꯗꯨꯒ ꯚꯥꯞ ꯈꯔ ꯇꯥꯕꯤꯌꯨ SIP ꯅꯠꯇ꯭ꯔꯕꯁꯨ RD ꯇꯧꯕ ꯌꯥꯏ FD ꯇꯧꯕ ꯌꯥꯏ ꯊꯥ ꯈꯨꯗꯤꯡꯒꯤ ꯑꯗꯣꯝꯅ ꯑꯁꯨꯝ ꯇꯧꯗꯨꯅ ꯇꯨꯡꯁꯤꯟꯕꯕꯨ ꯉꯝꯂꯕꯗꯤ ꯄꯩꯁꯥꯗꯣ ꯀꯝꯄꯥꯎꯟ ꯏꯟꯇꯔꯦꯁꯇ ꯑꯁꯨꯝ ꯆꯥꯎꯈꯠꯂꯛꯀꯗꯧꯔꯤꯕꯅꯤ
ꯑꯗꯣꯝꯅ ꯊꯥ ꯈꯨꯗꯤꯡꯒꯤ ꯇꯨꯡꯁꯜꯂꯤꯕ 1,500 ꯁꯤꯀꯣ ꯑꯗꯣꯝꯅ ꯁꯨꯝ ꯉꯝꯗꯅ ꯃꯇꯝ ꯁꯥꯡꯅ ꯁꯨꯝ ꯇꯨꯡꯁꯟꯗꯅ SIP ꯁꯤꯗ 1,500 ꯁꯤ ꯆꯍꯤ 10 ꯊꯝꯕ ꯉꯝꯕ ꯇꯥꯔꯒꯗꯤ ꯑꯗꯣꯝꯒꯤ ꯄꯩꯁꯥꯁꯤ ꯆꯍꯤ 10ꯗ ꯑꯗꯣꯝꯅ ꯏꯟꯚꯦꯁ ꯇꯧꯒꯗꯧꯔꯤꯕꯁꯦꯀꯣ ꯇꯨꯡꯁꯤꯟꯒꯗꯧꯔꯤꯕꯁꯤ ꯄꯨꯂꯞꯅ ꯂꯥꯈ 1,30,000 ꯑꯣꯏꯒꯗꯣꯏꯅꯦꯕ ꯑꯗꯨꯒ ꯐꯪꯕ ꯌꯥꯕꯒꯤ ꯆꯥꯟꯁ ꯂꯩꯕꯁꯤꯅꯀꯣ ꯂꯥꯈ 9ꯁꯦ ꯑꯗꯨꯝ ꯐꯪꯕ ꯌꯥꯒꯅꯦꯕ ꯆꯍꯤ 10ꯒꯤ ꯃꯇꯨꯡꯗ SIPꯗ ꯇꯧꯕ ꯇꯥꯔꯒꯗꯤ ꯃꯥꯔꯀꯦꯠꯁꯦ ꯑꯞ ꯗꯥꯎꯟ ꯑꯣꯏ ꯑꯗꯨꯅ ꯂꯥꯈ 9 ꯍꯥꯏꯔꯤꯕꯁꯦ ꯐꯪꯗ꯭ꯔꯒꯁꯨ ꯃꯁꯤꯒꯤ ꯃꯌꯥꯗꯤ ꯅꯛꯅ ꯐꯪꯒꯅꯦꯕꯀꯣ ꯑꯩꯅ ꯄꯥꯔꯤꯕ ꯂꯥꯈ 9 ꯍꯥꯏꯔꯤꯕꯁꯤꯁꯨ 15%ꯗ ꯄꯥꯔꯕꯅꯦꯕꯀꯣ ꯌꯥꯝꯅ ꯑꯄꯤꯛꯄꯗ ꯄꯥꯔꯕꯅꯤ ꯑꯗꯨꯕꯨ ꯆꯥꯟꯁꯇꯤ ꯂꯩ ꯃꯁꯤ ꯌꯧꯕꯒꯤ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯐꯤꯛꯁ ꯗꯤꯄꯣꯖꯤꯠꯇ ꯑꯣꯏꯅ ꯊꯝꯒꯦ ꯍꯥꯏꯇꯥꯔꯒꯅꯀꯣ ꯑꯩꯈꯣꯏ ꯐꯤꯛꯁ ꯗꯤꯄꯣꯖꯤꯠꯁꯤꯅ ꯑꯃꯨꯛ ꯑꯩꯈꯣꯏ ꯁꯦꯟꯗꯣꯏ ꯄꯥꯔꯁꯦꯟꯇꯦꯖꯁꯦ ꯄꯤꯛꯑꯦꯕꯀꯣ 8% 7% ꯑꯗꯨꯃꯥꯏꯅ ꯑꯣꯏꯌꯦꯕꯀꯣ ꯑꯗꯨꯒ ꯑꯗꯨꯅ ꯑꯃꯨꯛ ꯈꯤꯇꯪ ꯄꯤꯛꯄ ꯑꯗꯨꯒ ꯃꯥꯔꯀꯦꯠꯀꯤ ꯑꯞ ꯗꯥꯎꯟꯗꯤ ꯑꯣꯏꯗꯦꯀꯣ masiना aduga RD da thamba recurring deposit da thamba sena amo aikoi sendoi se sina amo hena kharaga hena pi ko fixed deposit ta gisu masine hena pi aina hairiba invest tawbagi plan jingji tagi adomna apamba khalaga tawbiyo masi heta aikoi sele phawba mangadaba amata yaude sendoi khara picturabasu tungbu tungjilabadi ko soidana masidagi paisa si jahi khara changjarabasu mapung phana soidana phangani adomna bu khangba kalabo ko haibadi bara hek thamgibaga chahi ama phare tha manga phare hadana hek lokthokpidaba ko matam changna chahi ahum mari manga adagi yam kai kanare haidare ko chahi 10 bhausi thamba ngamba taragadi yam phare aina hauji hajariba investment gi plan jingsi ayeng adomna mapung pharaba matamda ko lokthokpa matamda lokthokpagi khoi tax kumbadi adum khara di kakani yam hena kakadabadi nate adum benga adum tanabiyo aduga maru oina aroibada aina haijaningba amana aigi viewers sing subscribers sing na ko hangbirakpa question yawe haibadi bank da chalaga kamaina haiduino dagi hangubada haibirakte phajana haina masigi matangda aina haijaningba amana bank da aikoina invest tawba natabida question khaktang hangbagi da makta chatpa taragadi ko moina moi hainingoi answer piningoi kaigino haibada moisu mathaudu chinmanina ko hoi kharabudi adum haibirakpa yai ko adubu yam sugainadi hairakpa ngamoeba matamdo khaidokpado mahutta adomna ai invest tawge SIP da natraga FD da RD da tawge hai taragadi makoina process to soidana hairakani adagi adomna bhapta da basingdo hangbadana soidana haibirakaneba aduna tabida question khaktang tawraga lake na khanba taragadi adum kitang answer phangba wagani phajana bhapta ba ngamoy aduna adomna bank da chatpiraga haujikti maramje khara khanglabanina RD tawbiba yai SIP tawbiba yai FD tawbiba yai aduga masida changadaba che changsingdudi Aadhaar changani bank account amadi dum changani dana aduga photo changani check mana ama changani cancel oigadaba adomgi pan card su leiragadi pan card su pubiyo haujikti adom su yam laina paisa chi khara tawraga tungsanbagi niyom se khangbirabanina adom su soidana aina hajariba paisa tungsanbagi niyom singsidagi apamba ma khalaga soidana paisa tungsanbiyu nungaiba ma oinabagi damakta aina hariba niyom singsi authorized oiba bank singda dum yagani fixed deposit amadi RD tawbasi post office da su dum yagani UCO bank da su yagani SIP gi oinadi SBI HDFC ICIC bank Kotak bank private bank sing da su yagani honarabadi ngamoidaba laite maramaduna adom su kanna honabiyo adomna aigi video silo phawa yengbibagi damakta adombu thagatsari subscribe tawdribo orgadi subscribe tawbiyo video si like share soidana tawbiyo comment su pebira o thank you